I just might know point mga tarukom ng hajage ko. Ako'y point taruka. Government of India ako'y Maru na governor ki through the ako'y nahanwari sana degi hari mga sige so se pangkok sabani. Sila lagi si government na no separate administration kasi po se moida Kuki sing na talent na piroi hai bagi po naman insurance ako'y kandisa naman ni number 1 na. Hari bagi sige po sila isip ko hari ba. Aduga police ka ako'y gamari ana habang komunera pi Samsung development lang na buhon na ako'y nisumating pangba hai po sa mga adamay na lene aduga ako'y peripheral area da lady ba may tegi sige yumsing natraga missing do adugi photo central ki forces amasung state ki forces animak na yamna safe and secure oina thamgani haibagi point da adugi su yana ba mo ne adigi samana magalai masi poji yamna kanu oina dum logi be yai kari umak Kuki na hari ba ngasi gi khoi chigi posi pangthok koraba matung sida kari umak Kuki na Maitei ki area da natraga Maitei da yamna akan mongda khut tharakna so pan ke do tawraba adoi daraga di aramai tingola amona madu gi retaliate tawnam do namda angam ba khona tawni ba tawba apana tarokdo photo madu government so accept tawbi batai ha kan da adu gi photo da yes right adu lona village volunteer force aduga including aramai tingol yauna general amnesty Laiba ngasigi tawlibo post daya asigi matung tarakda piba moidu akoi oneba governor na khabada so haigre na takpi ngasigi laiba post na maram oraga maduna maya dum samjarabani na madu gi boto akoi wet and wash ni adu oidibra oidibra to koi ramai tingol go makata na yeng laigini adu lone na ataru sobo point da akoi gi laiba aramai gi tingol gi hanagi moment se masida kari gumba amta problem ne henda ba akoi dum chachaba adugi pot maga ayaba lei aduga loina sigi matakta lei si NRC uniform selaga ka doroga khoi ramagi chachaba adu kain pom lei te abagi forum da adu tawiu haidana aduna maram oraga sigi point taruk site da aham boina akoi 1 2 3 4 5 6 ni adigi 7 subadana leiriba NRC gi pot tudai da akoi da athu da update ama tawbiraga madugi posi NRC chana do bagi process khore habagi ponama khangan ba FMR gi ponama moment regime ki pot today da makata na sangalan ba adagi border fencing ki atubada loisana bagi moi ge bohona gani hai ado koi monitor tawjari adu mataw libri yemba loina na 1960 ki MLR Act ki posima akoi semto kandu da madu ki makata rakpada maitei singda ena sapu piba ena kana bagi ba da idu da yengchen bina bagi wari ma yana ba adu loina na akoi ki poppy cultivation ki pose yamna tuna full swing da moyo ba mutana bagi pambai horokani aduna drug ka kai da ngaksun riba mangi ba angang singgi youth sing se madu kan bayana ba adu ba point mayam se akoi yana ba tunga sigi hariba thabasi pangthok chabani na mayam thamjage loina na loisan jarapada hangiro silorga na sai dagi akoi su sakudi sajadri adubu press ki sinau singna nga sai dagi seida achauba thaudang lobi dana khangpiraga sigi level bo ngai bidna leiriba isinau press ki mayam panamak se forum jaraga aramai tengol na thagat chabam sung tawimam khango cheri kulai kana adu kulai kan ko kanu tawila kulai apoi se 241 ni masi apoi sida samitau roi tawgram on the record kana da tawlo tamo apoi gamna da tentakna social media site oriba Facebook ta Korounganba khumana thagalapa post ang tang mem da share tawjage masa singlai di ima singhana amukta lingjel manabina khut lolaga haijari ngasinu mida waram phone ki tongan ba Manipuri sifong singa masum thoki ba thodo athok singdagi maroi bi pau sing mem da thamjage hanmada kanglai pa ki maira de gela khusarga arambai tengol na governor Yanakhiba wapham nga na khulai khusinakri khulai pisin khra matung da Kuki sing landarak tuna khunja me hek solak pada mama sing khulai sing muhana lauduna lantheng nagani
Siteshuri Haukiba sahi English singaniga kungo humdogi me humdigi hauna Manipur da thuklib lan manung asida Manipur gi singa masum tampaki mapham singda lairiba security force tagi lakiba khulai sing numit tare ni gi manung khushina gada bani haina Manipur gi governor Ajay Kumar Balana thakiba matam ngasi aroiba numik ki nungthul pung ahum khar helakpada arambai tingol gi thaumi singna security force da khulai khushina khre khusu khulai khushina ba asida yawkibi Thawbal Kyam Sipai Babu Bazar digi 80 singi mama singoi ribi akoi jam ongbi Siteshuri Devi na phungdokhibda ngasi governor da khulai sinakiba sigi matungda Kuki singna muhan landara ko maitai ama hek sokbada khusinakiba khulai singa silamda masigi mama singna muhanna lauduna iraibak Manipur kannana balanthingna gan haina phungdokhre ngasi Manipur governor da khulai khusina ba du tuan ma nongmai isahungi mathakta oigani haina thajanari ahanba Manipur Rifles ki complex ta pangthokiba thoramatuda paumi singa matamanung na sangan kiti adumaina ma arambai tingkol gi thomi singa loina rakhiba maira paibi ima kharadi khulai khusina ba thoramatuda hakthengna na saruk yakhi masing yamlaba security singna imphal manung gi akoiba mapham singa madi ahanba Manipur Rifles ki gate ta akan mamong na ngak sin gi thabuk sathaki arambai tingkol gi mekeri gi tuan ba gari sing da hap tuna purakpa khulai sing tangkak naina ahanba Manipur Rifles ki gate 1000 khiba paumi sing uba phangki ngasi governor da khulai 18 na kangmuna khulai khushina khiba si nahal numidang aramai tingol gi lusing porel Korounganba khuman lusing ba kangbuga Manipur governor ga rasbo na unaduna wari sana khiba ga loina memorandum ama supishin ki balai khrabani governor ga unaraba matungna Manipur ing tappa ama governor na purakna ba lokhom thokpa thaudang logani haina thajaba pirakpadagi arambai tingol na khulai thadongna ba phereb asila rakhibani phereb adu ki matungina arambai tingol gi tuan ba unit sing da leiba khulai sing khomjilaba matungda ngasi khulai sing adu khushina kibani hauji phawbi oina khulai kya khushina rakhibagi haibaduri sapsana masing pressna phangmangamdri Thauramadu Saruk Yaba Lakibi Thawbal District Thawbal Kyam Sipai Babu Bazar digi arambai tingol gi mama oibi akoizam ongbi Siteshuri na paumi sing phungdokhibati governor na lamdam masida santi hanjilaglagani haibigi thajaba pibaga loinana arambai tingol gi khulai sing khushina ba khan khibaga loinana mama sing na haibidi 80 gi isa sing na khulai thadokna ba phireb lobani Manipur da santi hanjilaglabadi khulai pai rubagi mathau tadre haibidi gi phireb asi lawrakhibani loinana governor da ngasi khulai khushina khibani 80 gi isa sing na khulai pishin khraba matung da Kuki sing na landaraktuna khunja me hek solakpa matam da ngasi governor da khushinari ba khulai sing asi lamdam asi gi mama sing na muhanna launa bo hona duna loinana Imalebak Manipur kanana ba sapsana lanthingnagan haina su phongdokhi amaromdana Kuki Militant sing national highway 2 kansinduna saramba bunker sing amadi Kuki nupi singi punpham sang thugai khri athingba piruba Kuki volunteer taruksu phajinkhri National Highway 2 Imphal Dimapur Paringi Imphal West District ki manungsanba Kangla Tombi amadi Kangpokpi District ki manungsanba Gampi Phai ani ki marakta lambi sarak kaya thasinduna Kuki khulai paiba singna saramba bunker sing amadi Kuki nupi singi punpham singa si security force kangbuna JCB sijinaduna thugaikre security force na satakhiba drive aduda athingba piruba Kuki masa taruk security force na phajinkhre phajinkiba sing thadokna ba dabi tawduna Kuki nupi singna irang horakre hairi Paushin hai security force ki mekedi gi lan gi matawgumna national highway gi lambi gi saruk sokna Kuki khulai paibisna sajilamba bunker sing amadi Kuki nupi sing khongjang sangsinba matamda punpham oina saramba sangsing laukthokna ba mangjongna na kyarak hana khan khrabasu laukthoktabadagi ngasi ayuk pung mangarom taba matamdagi masing yamlaba security force sing ngak selaga JCB sijinaduna lambi ga nak yeta saramba bunker sangsing thugaiduna mangan khibena hari security force ki kangbuna drive se thare haibigi pau tabadi Kuki kunja kaya thulaktuna security force ki drive adubu ayet papina bonakhi maduda miyoi taruk security force na phajin ki hari phajin ki ba miyoi singa dudi jankholun guite gamkho hau songloi henmilan songloi kaiminlan songloi janthelen haukip amadi lumin thang luphen kawi makhoi taruma kangpokpi district tagin hai pausna Kuki Kunja khara security force ki kangbuna phajin khre haibigi pau hek tabaga kangpokpi degi yauna Kuki nupi kya basta gampi phai phau basta lakhi tungna phajin khraba miyoi sing adu Sapraimana police station kusna khre haibigi pau phangmadi Kuki nupi sing Sapraimana police station gi gate thomjinuna phajin kiba miyoi sing adu condition amati yaudana thadokna ba khongjang sangsing ki haidi
ngasi nungthil pung ani helaba phawbara phajinkhibasing adu thadoi haibigi paw phangma ngamdri atopa pawmana Bishnupur district ki SDO unit yauna police station mangada masing yamlaba khulai sing asi kusinarakhre Manipur president ru lerakhraba matungna Manipur gi governor da February 10 gi horaga numit 3 ni gi manungna Manipur gi sing amasung tampak laidiba naha singna security de gi lakhiba loinana yadaba mongda laidiba पाइरिबा नोंगाइसिंग सरेंडर तौनबा खनखिबगी मतम ngasi aroiba numit ori ngasi phawbar Bishnupur district ki tuan police station mangada masing yamlaba khulai ka khusinarakre hari khulai sing khusinarakhraba police station sing adudi CDO unit Bishnupur Moirang police station Kumbi police station Bishnupur police station amadi Phagaukchau ikhai police station ni ngasi CDO unit Bishnupur khusinarakhraba khulai sing adudi magazine ga konana SLR ani SLR gi live round ahum DBBL ama 12 bore cartridge ahum 36 high E hand grenade mari amadi BP jacket base amani Moirang police station khushin nakrab khulai singa duri 303 rifle ama SBBL ama DBBL ama country made 9mm pistol ani bawfeng walkie talkie set ani BP jacket manga amasum head paka 7 barrel Maru mari amadi Motorola walkie talkie set amani Kumi police station khushin nakrab khulai singa dudi DBBL ganahum SBBL ganama 12 bore live cartridge kuntragani thui AK live ammunition kuntragomdoi SLR live ammunition tara 303 live ammunition taragamathui BP jacket ahum BP plate tare inches magazine ama inches live ammunition ani BP helmet mari BP puka helmet ama 303 blank round ani demo low explosive yankai mari walkie talkie handset taruk amadi walkie talkie charger ahumni Bishnupur police station khusinakrab khulai singa dudi DBBL gun ahum SBBL gun mari ball action gun ani 9mm pistol ama SBBL live round manga AK live ammunition kuntra ga mathoi 303 live ammunition kuntra SLR live ammunition kuntra SLR empty case ama tear smoke ama stand cell normal manga 36 high E hand grenade ama bawfeng set nipan bawfeng set charger manga BP plate taraga mathoi amasum fiber plate ahum wooden plate ama magazine pons ama BP base taraga nipan amadi helmet taraga taruk ni hari Phawaksa ikhai police station khusinakrab khulai singa duri SBBL ganama paka combat helmet ama helmet nipan BP plate ama local made BP ani Pierre jungle put ahum BP jacket taraga ni thoi camouflage full t-shirt ama suit CDO uniform ama amasu tube launcher ahum ammunition charger taraga tare empty case humdraga mari 7.62 mm gi live round ahum 303 live round ama loinana 5.56 mm gi live round amani hairinasu paus ta makhatana spalakli amaromdana Water Resource Department thabak launabagi written test pangthokrabasu sahi manga namsinduna thambiri kumja English ngani ga taraga mapana Water Resource Department notice thoktuna surveyor goge reader road mohori driver pion sakidar amadi sweeper gi kumja English ngani ga kungi September thada lokhiba written test ki makhata ba processing sahi manga hena namsinduna thamasumdi athuba matamna chief secretary amadi governor na recruitment process solution bi haina thabak sing asi ki aiba sangyeng mai paklaba candidate sing na appeal torokli ngasi Manipur press cup ki thangjing hol pangthokiba pawgi mifama mada written test pass tawrakraba candidate MD Osman Khan haikibada Manipur ki governor amadi chief secretary da thasi gi hokiba taraga marida memorandum pishin badana tana unana ba appointment lawbadasu ayaba piraktri thaba asi sahi kya namlaga lairakpana maram oiraga candidate sing asigi marakta S bar oirakpa yauna candidate singi asa kairi written pass tawraga sahi manga sangna department na bibabo silawna ba chief secretary na honabi haina su phongtokhi amaromdana koki singna san ani halaga chathokre Haukiba February 15 ge ayukta masagi sangolda gi thadokiba sanani koki singna pharaga halaba matungda chathokre haidi hiramasugi matangna sabung khokhunaw development committee gi secretary thoibena pauksi sida phungdorapagi matunginadi ma masa mangna loijaba masa selaba sanbi ama loinana maki manaw nupana loiba sanlaba ama koki singna pharaba matungda halaga chathokre
Sansing asi ayu anganbadagi sangoldagi thadokibadagi sabung ko khunawga thangnana lairiba sangran hairiba Kuki khunasigi singi sarukta changchinkibadagi Kuki singna halaga sathokiban hairi Magna makhatana phongdorakpagi matungina san halaga sathokiba siga mari lena Yengangpopi police station da ayiba sirol pidun hokatkre adobo ngasi fawba lokhatpham tokpa thabak amata lakhatana lairi hainasu phongdokhi Amaromdana Manipur sahi sudana luhongbagi case samarom leibigi manungda Thawbal district na makok oiri Manipur sahi sudriba angang luhongbagi case asi samarom digi hena leti masigi manungda Thawbal district ta nifugamapan leiduna state asigi oina sahi sudana luhongbagi case khwai digi wangba district oiri sahi sudana luhongbana haksel yauna makal kyagi khudong sada bathonabagi maram oheli haina social welfare department gi makhada leiriba legal scam Probation Officer Imphal is Rina Sanu Merang Them Phongdokre wapham asi Social Welfare Department sinduna child marriages prohibition officer singoiba orientations and sensitization program ga mari leindana North EOC da leiba Imphal Hotel gi sangai hall dang asi pangthokiba thauram ga mari leindana Rina na phongdokhibane mana makhata na hai child marriages haibasi mapalam da taunariba siga yengnabada Manipur gi concept ka khara khetna balai Mapan gilam da angang oiding edi ki luhong pagi sanabi esi adumak lai adubo Manipur adi masigi sanabi adumak tilaiti adubo sahi sudana luhong bahai bisina afaba khongthang amata purak pangam Maru oina sahi sudana luhong banu khunai di evil consequence social consequence the legal consequence lakna bigi asobo maram amani maram aduna istiras da sahi sudana luhong bagi case yamna thukli adubo legal oina case lakpadi supnatagi case samarom dani masigi manung na Thawbal district na makok ta lairi mathang na Imphal West Imphal East amadi Bisnupur yauna Tampaki district singda case khara thengnai adubo singi district ki oina di sahi sudana luhong bagi mari lainaba case amata lakti adubo information technology sakholakpadagi Lana sizinaba child marriages case hengar handuna khunaida akaiba kya laknabagi maram uheli hanis phongdokhi nakala maromda hanagi social welfare department ki director ngangom utamna phongdokhi bada sai sudana luhongba thingnaba India pumbagi oina Bharat Abhiyan haina campaign hawdokhrabani child marriages lehaloisi hairabadi district level child marriages district officer sing semduna makhoi singi makhada BDO Panchayat Secretary sing haptuna ihenma miyeng sanghanba mathaktai Makhoi sing lay haragasu sal district sal production unit na komthokna laithokpa yati sal production unit haibisi anganga mari lena bukhudi makti yawadabani asumna amato oina thabak tawmina basangi sal marriages ki case asi singa mari tampak yengna ruba matamda tampak tuna masing hena case laiba thingnari adubu sing the case amata thingnadi haragasu case laitabadi nati maram asina sing da su asiguma sal marriages asi lokhanaba BDO sing hena lehenba mathok tai haikena su paus da makhatari amarom dana zenim security thabak hapagi matang na kariguma hiram amatada mari lenadi SSS haukiba February ni pa smart security service SSS office ki maramda KCP PWG group na hairak liba wapham zenim security thabak hapagi matang na uripo naurem thong polem laikai digi dana chandra amadi laisangthem Korounganba Susampur asiga karigum hiram amatada mari leinadi haina smart security service ki secretary L Pratap Singhan khuyek piduna press thokpa chirolaman hairi siol asina hai mamang sai English ngani ga kunga mari gi me taragani thoide su hairi ba mioi ani asina security happy gani haiduna paisa sai habigi KCP PWG gi PRO singkhai ngan mana press note amasu tholaki madusu SSS ga mari amata leinadi Aikoina sahi kya miyamda service mapung phana tawduna lakpa si mingcha thina ba tawbusi nungai te hairi Seolasina makhata na hai SSS na hairi ba miyoi dan Sandra amadi Korounganba ga kariguma security gi thabak hapagi matang na mari lainakhiba laiti loiduna pau phauna basu laiti maram asina kanagumba yawoloi amatana asigumba SSS pu mingcha thina ba madi miyamda lan uhanbiganu hainasu phongdorakli amaramdana siko gi khundrakpam Samanda mitaina laikidabada awaba phungdorakli tha sigi tang taraga mangada Southeast Asia Cultural Organization Sikobu oina phona bada yamna wana Sikogi maru oiba loploi singa ayuk nungthil numidang khaidana yamna nakshina punchina duna mitai gi damak chanminarakhiba phurup khundrakpam Samanda mitaina manung matam sadna ikhang khangawdana laikidabada Southeast Asia Culture Organization Siko gi Secretary Publicity na TS Inauksana Thadorakpa Chirul Amana Nungaitaba Phungdorakli
Siol asina hai matam amagi sikona hawgalakpada saphonglakpada waminarakhiba lubloi asina laikhidabada imung manunggi awabada susaruk yazari lubloi sigi thawaina mapugi lekol ingna singna lairunabagidama sikogi lubloi singna ngarang siko miyai loisang mini ani tumina leptuna awaba phongdokhiari Manipur University ki gate number 1 ga naknana lairiba Kyamgai maning laikai de laiba Venetia Boarding and Tutorial Center ki anova academic section 2025-2026 ki admission form thajaba hausare Class 5 tigi class 10 phawgi tamleba mahairoi nupa macha sing khaktegi oiba boarding asida thambiduna experience leiraba oja singi guidance ki makhada adom gi isa singbu asangbu khunai amagi asangba yumbi amagi dama khonajabagi khudong saba silobi hau hena nungaiba paw mana Standard Robot Catholic Premier English Academy MI Academy na singba Satra singi damak mapham saraba boarding asida free of cost ta ben gi service thamjari loina CCTV camera na secure toraba campus asida academic ta natana angang sing sanaba madi extracurricular activities singi kudong sa phangbi meritorious oiraba satra singi damakta 100% scholarship ki khudong saba su phangbigani relief camp da lariba khudong sadraba mahairoi singi damakta su 50% ki scholarship ki akhanaba sit khara su thamjari akhanaba sit oiba maramna hana lakpa satra singda hena khudong saba pijagani akupa morog damak haujum ngasima contact topiro 6909918320 natragana 9362115909 da haujuma contact topiro